Hazrat Idris alayhi salam ki wari adu aigi subscriber gi manungdagi mi man harakpani mesap Hazrat Idris alayhi salam ki wari si adu yamna munna khangningi adu khangan biro haibani inshallah yamna fajaba mongda yamna gyan tagadaba mongda ai haijarage inshallah khangminarsi Hazrat Idris alayhi salatu wassalam Hazrat Adam alayhi salam ki macha Hazrat Shish alayhi salam ki macha Anus haiba adugi nasaldagi lakpani Hazrat Idris alayhi salam ki mapa ki mamingna Yarid kawi aduga ma ki mama ki mamingna Barkana kawi aduga ma ki Hazrat Idris alayhi salam ki nupi ki mamingna Loi nabi ki mamingna Adina haina kawi Hazrat Idris alayhi salam ki macha nupa amak lermi ma ki mamingna duna Mutaw Shalih haina kawi haina takbiri Mutaw Shalih Idris alayhi salatu wassalam Hazrat Nuh alayhi salam ki chu mapuneba haibedi Hazrat Idris alayhi salam gi matungda magi mathang khandan dagi lakpaneba Hazrat Nuh alayhi salam haiba nabi atusu Hazrat Idris alayhi salam karaida pokkibano amsung ma karaida matam kuina laikibano haiba adusu koi khaminarachi skip tawdapin myam punnamak taminnachi inshallah larikta sumne biri Hazrat Adam alayhi salatu wassalam laikidraba chahi kaya chahi chamma su iri adugo chahi lisingana su ibiri adugum laba Israeli rewayat sumna lai Hazrat Adam alayhi salam laikidraba ki matung dagi laikidraba matung chahi chamwa ge matung dagi Hazrat Idris alayhi salatu wassalam chahi chamwa ge matung da mahak lae aduga mahak asin laktringai mamang da Hazrat Shish alayhi salam nabi adugi Allah na tharakrabani adu mahak ki dilam su mahak ki dharma adugi matung ina Hazrat Idris alayhi salam na follow tawraga chatlamme adugi matung Hazrat Idris alayhi salam Allah tabarak taala na mahak ki masagi gi nabuwat adu Allah na phangabagi matungda mahak gi mathakta Allah rabbul izzat na mahak unda Allah na majhab ama dillam pinabire aduga mahak ki mathakta Allah rabbul izzat na Allah gi apik palarik sahifa sing manungdagi sahifa kuntra mahak ki mathakta Allah na thabirak e haina haibir ki Hazrat Idris alayhi salam thara aba amsung mahak tharak tringai mangda miyoi besing asi itna yamna phattaba amsung yamna Allah na haibi indabo erami yaha tak ke Allah am khaktan haiba mapu sing adu ba thadok laga Allah na tab mai sibu mapu ne haina la na rame ba matam madu Hazrat Idris alayhi salatu wassalam sibu Allah na nabi oina mahak gi nabi oina thara abagi matung da makhoi sing adu da Allah am khaktan haiba amsung Allah ke matung de inna kadami Allah khakta de iman purakadabani na koina lal iba mapu si aran bani haiba si Hazrat Idris alayhi salatu wassalam aduna makhoi mayam da hairaklam matamadu da khungi miyoi punnamak sing aduna Hazrat Idris alayhi salam go fam sing adu taram de aduga makhoi miyoi mayam sing adu marung dage makhoi miyoi khara khajik tang Hazrat Idris alayhi salam de iman puraklam meba आखिरकार Hazrat Idris alayhi salatu wassalam asina ma ke khongang adu thadok lamlaga atopa lamma mada chatlage hijrat tawbagi Allah ge hukum phanglaklammi aduga Allah ge hukum phangabagi matungda iman pura aba miwoi sing adu mahak na hai kari haina aikoi masi khongang asida leiroi se Allah ge hukum ni khongang ge thadoga aikoi atopa mohom amada hijrat tawgadabani haina aikoi na masida khangungami ulmai kiram sing ibiri Islam gi damakta aigi apok palam amjung khongang thadoga Allah gi damakta khallaga hijrat tawba amjung khun thadoga chatpa haiba ase Hazrat Idris alayhi salatu wassalam na khwaidagi halan ba tawkhibaneba magi khungang adu ba mana Islam ge dawat taw matamda yadaba matamda Allah ge hukum phanga mana magi khungang adu thadoga chatningai gi damakta hotnakiba amjung thadoga chatkiba adu hijrat kaweba hijrat che Hazrat Idris alayhi salam na khwaidagi halan ba tawkhibaneba matamadu gaw ge miyoi sing amjung magi khungang ge miyoi sing adu na hai nahangna ekhoi khullase thadooga chatkiba taragadi aikoi khundadi koi handagi sudumuk leirakpani masdagi hena topa amda chatam matamda karamba afaba amjung karamba nungaiba khun phangadrobuno aduna aikoi thadooga chatningde amjung chatlena kallo karamba afaba phangadrobuno haina mayam sing aduna hayaba matamad Hazrat Idris alayhi salam na makoi da hai karena nakoi Allah taala da thajab thamu Allah da thajab Allah di loina ngamba mapuni Allah na masidagi ju hena faba atoba khullama machigi mawt koi da soiduna pina birakani haina Hazrat Idris alayhi salam na makoi mayam sing adu da hayaba matamadu mayam sing adu Hazrat Idris na haiba du taraga makoi sing adu raji on yare aduga makoi khungang adu thadoga chatkiye masda khangasi Hazrat Idris alayhi salam asi karamba khunda pokpano magi khungang man thadoga chakkadroba lam adu karamba lamnoba asum nei biri Hazrat Idris alayhi salam na leiriba lam adu Iraq ki adu Babul hairiba lam adu gi mafam adu dani haina haibiri Babul haiji adu no ba kai mari makta mai ge ani makta turena ising na ipak na thachan ba dum lo khulla mane ba Babul hairiba mafam mache
ꯃꯗꯨꯒꯤ ꯊꯥꯗꯣꯛꯑꯒ ꯑꯆꯨꯝ ꯆꯨꯝꯅꯗꯁꯨ ꯏꯟꯁꯥꯟ ꯑꯣꯏꯕ ꯑꯩꯈꯣꯏ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯑꯇꯣꯞꯄ ꯑꯃꯗ ꯂꯩꯕꯁꯤ ꯀꯩꯁꯨ ꯆꯠꯅꯤꯡꯗꯕꯅꯦꯕ ꯑꯗꯣ ꯃꯐꯝ ꯑꯗꯨꯗ ꯕꯥꯕꯨꯜ ꯍꯥꯏꯔꯤꯕ ꯏꯔꯥꯛꯀꯤ ꯑꯆꯧꯕ ꯈꯨꯡꯒꯪ ꯌꯥꯝꯅ ꯐꯖꯕ ꯑꯗꯨꯒꯨꯝꯂꯕ ꯁꯍꯔ ꯑꯃꯅꯦꯕ ꯕꯥꯕꯨꯜ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯄꯣꯛꯄ ꯑꯗꯨꯒꯨꯝꯂꯕ ꯍꯖꯔꯠ ꯏꯗ꯭ꯔꯤꯁ ꯑꯂꯩ ꯁꯂꯥꯝ ꯑꯗꯨꯅꯦꯕ ꯍꯖꯔꯠ ꯏꯗ꯭ꯔꯤꯁ ꯑꯂꯩ ꯁꯂꯥꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯑꯒ ꯃꯥꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯔꯒ ꯍꯤꯖꯔꯠ ꯇꯧꯔꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯈꯨꯡꯒꯪ ꯑꯗꯨꯒꯨꯝꯂꯕ ꯇꯨꯔꯦꯜ ꯃꯄꯥꯟ ꯑꯃꯁꯨꯡ ꯑꯗꯨꯒꯨꯝꯂꯕ ꯇꯨꯔꯦꯜ ꯑꯗꯨ ꯂꯥꯟꯊꯣꯔꯛꯑꯒ ꯈꯨꯜ ꯑꯃ ꯑꯜꯂꯥꯍ ꯔബ്ꯕꯨꯜ ꯏꯖꯠꯅ ꯌꯥꯝꯅ ꯐꯖꯕ ꯑꯃꯁꯨꯡ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯕ ꯈꯨꯜ ꯑꯃ ꯃꯈꯣꯏꯗ ꯄꯤꯅꯕꯤꯔꯦ ꯑꯜꯂꯥꯍꯅ ꯊꯦꯡꯅꯍꯜꯂꯦ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯁꯦ ꯑꯜꯂꯥꯍꯒꯤ ꯂꯩꯅꯕꯒꯤ ꯏꯖꯥꯖꯠ ꯄꯤꯔꯦ ꯑꯗꯨꯒ ꯈꯨꯟꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯇ ꯍꯥꯏꯔꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯈꯨꯜ ꯑꯗꯨ ꯊꯥꯗꯣꯛꯑꯒ ꯂꯥꯛꯄ ꯃꯇꯝꯗ ꯅꯈꯣꯏꯅ ꯁꯥꯎꯈꯤꯕ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕ ꯑꯗꯣ ꯑꯜꯂꯥꯍꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯈꯨꯜ ꯐꯖꯕ ꯑꯃ ꯄꯤꯅꯕꯤꯔꯦ ꯃꯗꯨꯒꯤ ꯈꯨꯜ ꯑꯗꯨ ꯀꯔꯝꯕ ꯈꯨꯟꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯤꯁꯔ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤꯅꯤ ꯍꯥꯏꯅ ꯍꯥꯏꯌꯦꯕ ꯃꯤꯁꯔ ꯑꯁꯤ ꯑꯗꯨꯒꯨꯝꯕ ꯈꯨꯡꯒꯪ ꯑꯗꯨꯕꯨ ꯀꯧꯏ ꯍꯖꯔꯠ ꯅꯨꯍ ꯑꯂꯩꯍꯤ ꯁꯂꯥꯇꯨ ꯋꯁꯁꯂꯥꯝꯒꯤ ꯃꯇꯝꯗ ꯑꯜꯂꯥꯍꯅ ꯑꯖꯥꯕ ꯊꯥꯔꯛꯑꯒ ꯈꯨꯟꯗꯨ ꯄꯨꯔꯥ ꯕꯔꯕꯥꯗ ꯇꯧꯍꯟꯈꯤꯕ ꯑꯗꯨꯒꯨꯝꯕ ꯈꯨꯡꯒꯪ ꯑꯗꯨꯅꯦꯕ ꯃꯐꯝ ꯑꯗꯨ ꯂꯥꯛꯑꯕꯒꯤ ꯃꯇꯨꯡ ꯍꯖꯔꯠ ꯏꯗ꯭ꯔꯤꯁ ꯑꯂꯩꯍꯤ ꯁꯂꯥꯝꯅ ꯑꯜꯂꯥꯍꯒꯤ ꯁꯨꯀꯔ ꯑꯗꯥ ꯇꯧꯏ ꯑꯗꯨꯒ ꯑꯜꯂꯥꯍ ꯇꯥꯂꯥꯗ ꯃꯥꯅ ꯁꯨꯕꯍꯥꯅꯜꯂꯥꯍ ꯍꯥꯏꯔꯒ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯂꯩꯔꯦ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯏꯜꯃ ꯗꯤꯜ ꯑꯁꯤꯕꯨ ꯑꯜꯂꯥꯍꯒꯤ ꯏꯁꯂꯥꯝ ꯑꯃꯁꯨꯡ ꯗꯤꯜ ꯑꯁꯤꯕꯨ ꯁꯟꯗꯣꯛꯄ ꯍꯧꯔꯛꯂꯝꯃꯦꯕ ꯑꯗꯨ ꯏꯜꯃ ꯗꯤꯜ ꯑꯁꯤ ꯁꯟꯗꯣꯛꯄ ꯃꯇꯝꯗ ꯃꯥꯅ ꯃꯇꯝ ꯑꯗꯨꯗ ꯑꯜꯂꯥꯍꯒꯤꯗꯃꯛꯇ ꯏꯜꯃ ꯁꯟꯗꯣꯛꯄ ꯑꯩꯒꯤ ꯈꯨꯡꯒꯪ ꯊꯥꯗꯣꯛꯑꯒ ꯑꯜꯂꯥꯍꯒꯤꯗꯃꯛꯇ ꯏꯜꯃ ꯁꯟꯗꯣꯛꯄ ꯃꯇꯝꯗ ꯀꯂꯝꯒꯤ ꯖꯔꯤꯌꯥ ꯑꯣꯏ ꯀꯂꯝ ꯑꯁꯤꯒꯤ ꯏꯕ ꯄꯦꯟꯒꯤ ꯃꯊꯧ ꯇꯥꯏꯌꯦꯕ ꯑꯍꯥꯟꯕꯗ ꯗꯨꯅꯤꯌꯥꯗ ꯑꯍꯥꯟꯕ ꯀꯂꯝ ꯏꯔꯒ ꯏꯜꯃ ꯁꯟꯗꯣꯔꯛꯈꯤꯕ ꯍꯥꯏꯕꯁꯤ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯗꯨꯅꯤꯌꯥ ꯁꯦꯝꯕ ꯍꯧꯕꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯍꯥꯟ ꯍꯥꯟꯕꯁꯤ ꯍꯖꯔꯠ ꯏꯗ꯭ꯔꯤꯁ ꯑꯂꯩꯍꯤ ꯁꯂꯥꯇꯨ ꯋꯁꯁꯂꯥꯝꯅ ꯍꯧꯔꯛꯈꯤꯕꯅꯦꯕ ꯀꯂꯝ ꯏꯕ ꯑꯁꯤ ꯀꯂꯝ ꯑꯁꯤꯅ ꯏꯔꯒ ꯏꯕꯒꯤ ꯑꯃꯁꯨꯡ ꯏꯔꯒ ꯗꯤꯟ ꯁꯟꯗꯣꯔꯛꯄ ꯍꯥꯏꯕꯁꯤ ꯍꯖꯔꯠ ꯏꯗ꯭ꯔꯤꯁ ꯑꯂꯩꯍꯤ ꯁꯂꯥꯇꯨ ꯋꯁꯁꯂꯥꯝ ꯏꯍꯥꯟ ꯍꯥꯟꯕ ꯍꯧꯔꯛꯈꯤꯕꯅꯦꯕ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯐꯥꯎꯅ ꯀꯂꯝ ꯑꯣꯏꯅ ꯏꯕ ꯍꯧꯗ꯭ꯔꯤꯑꯕ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯍꯖꯔꯠ ꯏꯗ꯭ꯔꯤꯁ ꯑꯂꯩꯍꯤ ꯁꯂꯥꯇꯨ ꯋꯁꯁꯂꯥꯝꯅ ꯃꯍꯥꯛꯀꯤ ꯏꯃꯥꯟ ꯑꯁꯤꯕꯨ ꯑꯇꯣꯞꯄꯁꯤꯡ ꯑꯗꯨ ꯕꯥꯕꯨꯜ ꯑꯗꯨꯒꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯈꯨꯡꯒꯪ ꯑꯗꯨ ꯂꯥꯛꯑꯒ ꯗꯤꯜ ꯑꯁꯤ ꯃꯍꯥꯛꯅ ꯐꯖꯅ ꯁꯟꯗꯣꯛꯂꯝꯃꯦ ꯑꯗꯨꯒ ꯏꯁꯂꯥꯝ ꯑꯁꯤ ꯃꯇꯝ ꯑꯗꯨꯒꯤ ꯏꯁꯂꯥꯝ ꯑꯗꯨ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯂꯕꯒꯤ ꯃꯇꯨꯡꯗ ꯑꯗꯨꯒꯨꯝꯂꯕ ꯃꯤꯁꯔꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯥꯅ ꯗꯤꯜ ꯑꯗꯨꯒꯤ ꯗꯥꯋꯠ ꯇꯧꯕꯒ ꯏꯁꯂꯥꯝ ꯑꯗꯨꯒꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯑꯕ ꯃꯇꯝꯗ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯦ ꯀꯔꯤꯅ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯂꯝꯗꯤ ꯑꯗꯨꯒꯨꯝꯂꯕ ꯕꯥꯕꯨꯜ ꯍꯥꯏꯔꯤꯕ ꯏꯔꯥꯛꯀꯤ ꯃꯐꯝ ꯑꯗꯨꯗꯅꯤ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯊꯣꯛꯑꯒ ꯂꯥꯛꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯍꯜꯂꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝ ꯏꯟꯗꯕ ꯑꯃꯁꯨꯡ ꯑꯜꯂꯥꯍꯗ ꯏꯃꯥꯟ ꯄꯨꯔꯛꯑꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏ ꯌꯥꯗꯕꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯥꯟ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯖꯪ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯑꯜꯂꯥꯍꯅ ꯁꯣꯏꯗꯅ ꯉꯝꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯒ ꯍꯖꯔꯠ ꯏꯗ꯭ꯔꯤꯁ ꯑꯂꯩꯍꯤ ꯁꯂꯥꯝ ꯅꯕꯤ ꯑꯗꯨꯅ ꯏꯃꯥꯟ ꯋꯥꯂꯥ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃ ꯈꯣꯝꯖꯤꯜꯂꯒ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯂꯥꯟ ꯊꯦꯡꯅꯕ ꯆꯠꯈꯤꯔꯝꯃꯦꯕ ꯃꯁꯤꯗꯒꯤꯁꯨ ꯑꯩꯈꯣꯏꯅ ꯈꯪ ꯉꯝꯃꯤ ꯑꯜꯂꯥꯍ ꯔബ്ꯕꯨꯜ ꯏꯖꯠ ꯈꯛꯀꯤꯗꯃꯛꯇ ꯂꯥꯟ ꯑꯣꯏꯕ ꯖꯤꯍꯥꯗ ꯇꯧꯕ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨ ꯂꯥꯟ ꯊꯦꯡꯅꯕ ꯍꯥꯏꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯍꯧꯔꯛꯈꯤꯕ ꯍꯥꯏꯕꯁꯤ ꯍꯖꯔꯠ ꯏꯗ꯭ꯔꯤꯁ ꯑꯂꯩꯍꯤ ꯁꯂꯥꯇꯨ ꯋꯁꯁꯂꯥꯝ ꯑꯁꯤꯅ ꯍꯧꯔꯛꯈꯤꯑꯕ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯑꯇꯣꯞꯄ ꯅꯕꯤ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯑꯃꯐꯥꯎꯅ ꯏꯁꯂꯥꯝꯒꯤꯗꯃꯛꯇ ꯖꯤꯍꯥꯗ ꯇꯧꯔꯛꯈꯤꯗ꯭ꯔꯦꯕ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯍꯥꯟꯅꯒꯤ ꯃꯇꯝ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯂꯥꯛꯇ꯭ꯔꯤꯉꯩ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯁꯨ ꯏꯁꯂꯥꯝꯒꯤꯗꯃꯛꯇ ꯂꯥꯟ ꯊꯦꯡꯅꯔꯛꯄ ꯑꯜꯂꯥꯍꯒꯤꯗꯃꯛꯇ ꯖꯤꯍꯥꯗ ꯇꯧꯕ ꯍꯥꯏꯕꯁꯤ ꯃꯇꯝ ꯑꯗꯨꯗꯁꯨ ꯑꯗꯨꯃꯛ ꯌꯥꯎꯈꯤꯑꯕ ꯑꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯍꯟꯕ ꯏꯁꯂꯥꯝꯒꯤꯗꯃꯛꯇ ꯖꯤꯍꯥꯗ ꯇꯧꯔꯛꯈꯤꯕ ꯃꯤ ꯑꯗꯨ ꯀꯅꯥꯅꯣ ꯔꯁꯨꯜꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯖꯔꯠ ꯏꯗ꯭ꯔꯤꯁ ꯑꯂꯩꯍꯤ ꯁꯂꯥꯇꯨ ꯋꯁꯁꯂꯥꯝꯅꯦꯕ ꯁꯤ ꯑꯃ ꯑꯩꯈꯣꯏ ꯅꯣꯠ ꯇꯧꯁꯤꯜꯂꯒ ꯈꯪꯖꯤꯜꯂꯁꯤ ꯃꯥꯒꯤ ꯕꯥꯕꯨꯜ ꯍꯥꯏꯔꯤꯕ ꯏꯔꯥꯛꯀꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯟ ꯊꯦꯡꯅꯕ ꯆꯠꯂꯦ ꯂꯥꯟ ꯊꯦꯡꯅꯕ ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯍꯖꯔꯠ ꯏꯗ꯭ꯔꯤꯁ ꯑꯂꯩꯍꯤ ꯁꯂꯥꯇꯨ ꯋꯁꯁꯂꯥꯝ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯑꯜꯂꯥꯍꯅ ꯐꯇꯥ ꯇꯧꯍꯜꯂꯦ ꯉꯝꯍꯜꯂꯦ ꯑꯗꯨꯒ ꯃꯥꯏ ꯄꯥꯛꯑꯒ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯂꯥꯛꯑꯦ ꯑꯗꯨ ꯂꯩꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯖꯔꯠ ꯏꯗ꯭ꯔꯤꯁ ꯑꯂꯩꯍꯤ ꯁꯂꯥꯇꯨ ꯋꯁꯁꯂꯥꯝ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯏꯁꯂꯥꯝꯅ ꯃꯥꯏ ꯄꯥꯛꯍꯜꯂꯕꯒꯤ ꯃꯇꯨꯡꯗ ꯗꯤꯟ ꯑꯃꯁꯨꯡ ꯏꯁꯂꯥꯝ ꯑꯁꯤ ꯁꯟꯗꯣꯔꯛꯑꯒ ꯃꯍꯥꯛꯅ ꯃꯇꯝ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯃꯁꯨꯡ ꯑꯆꯧꯕ ꯅꯕꯤ ꯑꯃꯁꯨꯡ ꯃꯇꯝ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯏ ꯄꯥꯛꯑꯕ ꯆꯍꯤ ꯀꯌꯥ ꯐꯥꯎꯕ ꯃꯍꯥꯛ ꯑꯗꯨꯅ ꯃꯐꯝ ꯑꯗꯨ ꯏꯁꯂꯥꯝꯒꯤꯗꯃꯛꯇ ꯐꯤꯔꯥꯟ ꯌꯨꯡꯈꯠꯂꯒ ꯑꯜꯂꯥꯍꯒꯤꯗꯃꯛꯇ ꯆꯧꯔꯝꯃꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯗ ꯑꯩꯈꯣꯏꯅ ꯇꯣꯏꯅ ꯍꯪꯕ ꯀꯣꯏꯁꯟ ꯑꯃꯅ ꯀꯔꯤ ꯀꯌꯥ ꯍꯖꯔꯠ ꯏꯗ꯭ꯔꯤꯁ ꯑꯂꯩꯍꯤ ꯁꯂꯥꯇꯨ ꯋꯁꯁꯂꯥꯝꯒꯤ ꯖꯤꯀꯔ ꯑꯃꯁꯨꯡ ꯃꯥꯒꯤ ꯋꯥꯔꯤ ꯑꯁꯤ ꯀꯨꯔꯥꯟꯗ ꯑꯜꯂꯥꯍ ꯔബ്ꯕꯨꯜ ꯏꯖꯠꯅ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯕꯤ ꯀꯣꯏꯁꯟ ꯑꯃ ꯆꯨꯝꯃꯤ ꯑꯜꯂꯥꯍ ꯔब्ꯕꯨꯜ ꯏꯖꯠꯅ ꯍꯖꯔꯠ ꯏꯗ꯭ꯔꯤꯁ ꯑꯂꯩꯍꯤ ꯁꯂꯥꯝꯒꯤ ꯃꯇꯥꯡꯗ ꯀꯨꯔꯥꯟ ꯃꯖꯤꯗꯇ ꯍꯥꯏ ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗꯤ ꯀꯨꯔꯥꯟꯒꯤ ꯃꯐꯝ ꯑꯅꯤꯗ ꯍꯖꯔꯠ ꯏꯗ꯭ꯔꯤꯁꯀꯤ ꯑꯜꯂꯥꯍꯅ ꯕꯌꯥꯟ ꯇꯧꯔꯒ ꯍꯥꯏꯌꯦꯕ ꯑꯃꯅ ꯀꯔꯝꯕ ꯁꯨꯔꯥ ꯑꯟꯕꯤꯌꯥꯒꯤ ꯑꯌꯥꯠ ꯅꯝꯕꯔ 85 ꯑꯗꯨꯗ ꯑꯜꯂꯥꯍ ꯔब्ꯕꯨꯜ ꯏꯖꯠꯅ ꯍꯖꯔꯠ ꯏꯗ꯭ꯔꯤꯁ ꯑꯂꯩꯍꯤ ꯁꯂꯥꯇꯨ ꯋꯁꯁꯂꯥꯝꯒꯤ ꯍꯥꯏꯕꯤꯔꯤꯑꯕ ꯁꯨꯔꯥ ꯃꯔꯤꯌꯝꯗꯁꯨ ꯑꯌꯥꯠ ꯅꯝꯕꯔ 53 53 ꯐꯥꯎꯕꯗ ꯍꯖꯔꯠ ꯏꯗ꯭ꯔꯤꯁ ꯑꯂꯩꯍꯤ ꯁꯂꯥꯝꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯤꯑꯕ ꯑꯜꯂꯥꯍꯅ ꯀꯨꯔꯥꯟꯗ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯃꯐꯝ ꯑꯅꯤꯁꯤꯗꯒꯤ ꯍꯦꯟꯅ ꯍꯖꯔꯠ ꯏꯗ꯭ꯔꯤꯁ ꯑꯂꯩꯍꯤ ꯁꯂꯥꯇꯨ ꯋꯁꯁꯂꯥꯝꯒꯤ ꯃꯇꯥꯡꯗ ꯂꯥꯛꯇꯦꯕ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯄꯥꯒꯤ ꯃꯃꯤꯡ ꯃꯃꯥꯒꯤ ꯃꯃꯥ ꯈꯨꯗꯤꯡꯃꯛ ꯂꯤꯔꯤꯕ ꯑꯁꯤꯗꯤ ꯑꯇꯣꯞꯄ ꯏꯁꯂꯥꯏꯔꯤ ꯔꯤꯋꯥꯏꯠ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯂꯥꯏꯔꯤꯛꯁꯤꯡꯗ ꯁ꯭ꯇꯣꯔꯤꯗ ꯌꯥꯎꯔꯝꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯑꯒ ꯃꯌꯥꯝꯗ ꯂꯤꯖꯕꯒꯤ ꯋꯥꯅꯤ ꯂꯦꯀꯤꯟ ꯀꯨꯔꯥꯟꯗꯗꯤ ꯃꯍꯥꯛꯀꯤ ꯃꯇꯥꯡꯗ ꯑꯅꯤꯈꯛ ꯂꯥꯛꯏꯕꯁꯤꯗꯒꯤ ꯍꯦꯟꯅ ꯂꯥꯛꯇꯦꯕ तो हजरत इद्रिस अलैहिस्सलाम की सूरा अनबियादा अल्लाह ने हाइरिबा अदुगी कुरान के आयत मयाम खंगमिनरसी अल्लाह ने हबीरी करी बिस्मिल्लाहिर रहमानिर रहीम व इस्माइल व इद्रिस वजल किफली कुल्लुम मिनस साबिरीन हाइन हाइरिबा
ꯑꯥꯔꯊꯗ ꯀꯔꯤ ꯏꯁꯃꯥꯏꯜ ꯑꯃꯁꯨꯡ ꯏꯗ꯭ꯔꯤꯁ ꯑꯃꯁꯨꯡ ꯖꯨꯜꯀꯐꯜ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯜꯂꯥꯍ ꯔബ്ꯕꯨꯜ ꯏꯖꯠꯅ ꯍꯥꯏꯔꯤꯁꯤ ꯀꯔꯤ ꯃꯍꯥꯛꯁꯤ ꯁꯕꯔ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯅꯤ ꯍꯥꯏꯅ ꯑꯜꯂꯥꯍꯅ ꯍꯖꯔꯠ ꯏꯗ꯭ꯔꯤꯁ ꯑꯃꯁꯨꯡ ꯍꯖꯔꯠ ꯏꯁꯃꯥꯏꯜ ꯖꯨꯜꯀꯐꯤꯜ ꯍꯥꯏꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯑꯜꯂꯥꯍꯅ ꯁꯕꯔ ꯇꯧꯕ ꯃꯤꯅꯤ ꯍꯥꯏꯅ ꯃꯈꯣꯏꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯊꯥꯒꯠꯂꯒ ꯑꯜꯂꯥꯍꯅ ꯍꯥꯏꯔꯤꯑꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯨꯔꯥ ꯃꯔꯤꯌꯝꯗꯁꯨ ꯑꯜꯂꯥꯍꯅ ꯍꯥꯏꯔꯤ ꯀꯔꯤ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯃꯇꯥꯡꯗ ꯋස්ꯀꯨꯔꯨ ꯐꯤꯜ ꯀꯤताबि इद्रिस इन्नहु कान सिद्दीकन नबिय्या ورفعناه مكانا عليا हाइना हाइबिरियबा हे अहले किताब सिंह नखोय हजरत इद्रिस अलैहि सलातु वसलाम की जिक्र तौ हजरत इद्रिस अलैहि सलातु वसलाम बु निंगसिंगु असेंग बमक के मागदो अचुम्बा नबीनी हाइना अल्लाह ना हाइरियबा हजरत इद्रिस अलैहि सलाम सिनि ताकपदि हजरत इद्रिस की वरी अमचुंग महाक लाखिबा अदुचु असेंग बनि हाइबि कुरान दगी याव फंगेबा अल्लाह ना हाइ करी नखोय निंगसिंगु हे अहले किताब सिंह नखोय निंगसिंगु हजरत इद्रिस अलैहि सलाम असे असेंग बमक के अचुम्बा नबीनी हाइना आइना माबु नबीओ ने सेंबने ना अल्लाह ना हाइरेबा वरफानहु मकानन अलिया हाइना अल्लाह रब्बुल इज्जत माको थांगतली अदुमलब अवांगबा मफम अमदा अवांगबा मी म ओइहल्लेब सिन ताकपदि हजरत इद्रिस अलैहि सलातु वसलाम असी महाक असी असेंगबा नबीने अमसुंग मतम मदुदा अल्लाहना थारक्किबनि हाइबसि मै कोइना खांबा ngame अल्लाह ताला ना हजरत ईसा अलैहि सलातु वसलाम बु अस्मान लौकतखिबनि हिंगना अदुम तौदना हजरत इद्रिस अलैहि सलातु वसलाम असिजो अल्लाह ताला ना महाक पु अस्मान द हिंगना चलनखिबनि अदुगा अस्मान द चतखिब नबी अनि ने हाइकि अमना हजरत ईसा अलैहि सलाम ने हाइकि अनि सुबदा हजरत इद्रिस अलैहि सलातु वसलाम ने हाइकि हजरत ईसा अलैहि सलाम अस्मान द चतखिबा दु अल्लाह ना अस्मान द लौकतखिबनि लेकिन महाक की मौत ओइद्रि हजरत ईसा अलैहि सलाम दी कयामत की म्याद अल्लाह ना थारकनि लेकिन हजरत इद्रिस अलैहि सलाम असिजो अस्मान द चतखिबनि लेकिन अस्मान दगे हल्लग लाखिद्रे लेकिन महाक की दी अस्मान द चतखिब तारगसु अस्मान द अल्लाह ना माकी मौत थवाई लौहनख्रगा मफम दु मक्तद मागी मौत ओइख्रबनि अदुना खेतना भाइबु करी इद्रिस अलैहि सलाम दी मफम जुदा अल्लाह ना थवाई लौरगा मौत ओइहनख्रे अदुआ हजरत ईसा अलैहि सलाम दी अस्मान द लखुत्ख्रगसु माकी दी मौत ओइद्रि बरहान ईसा गी वड़ी अइना मांग तो अपलोड तौजख्रबनि चंगजलगा ताबिउ चेनेदा हजरत इद्रिस अलैहि सलाम मचिगी अस्मान द करम न चतखिबनो अमसुंग माकी मौत करम न ओइखिबनो सिनाइजे मफम मदुदा महाक न लैरे लैरबगी मतुंग हजरत इद्रिस अलैहि सलातु वसलाम ना हजरत बाबुल हाइब खुंगंग दो लाक मान इस्लाम आई संदोए अदुगा मफम मदु मतम मदुदा महाक न मिवई निंगथौ अहुम मरी की चांग सि मतम मफम काबिला खुंगंग अममोम गी महाक न सेमे हाइना ताकपिरियबा मफम मदुदा हजरत इद्रिस अलैहि सलाम मतुमना खुल्लदु इस्लाम गी दावत मान कलम द इरगा इस्लाम संदोक मतमदा निंगथौ अदुग मफम मदुगी खुंगंगी अदुगी मिवई सिंग अदुदा लोनची मरफूगा निथोई लोले मतम मदुदा हजरत इद्रिस अलैहि सलाम मिवई मतम मदुदा हजरत इद्रिस ना निंगथम नबी ओइ मतमदा मतम मदुगी मिवई सिंग अदुगी मरोनची लोन मरफूगा निथोई लोले हाइना हाइबिरी मदुगी लोन मरफूगा निथोई मक्की मरोन सिंग अदु लोइनमक हजरत इद्रिस अलैहि सलातु वसलाम दा अल्लाह लोइन खंगल ले अदुगा माना मागी ग्रुप की मी चिंग लोइनमक खाइदोगा माना दिन ओइना क्लास ओइना तागा इस्लाम आई संदोए अदुगा मी खुदिंगमक लोइनमक खंगलगा इस्लाम संदोकलमेबा बरना अदु पुन्नमक सिंग अदुगी मान निंगथौ ओइना मिओइ मरी खल्ले हाइना हाइबिरियबा मदुई निंगथौ सिंग अदु अफबा खरासु यावी लेकिन मखोइगी निंगथौ सिंग अदुगी मंगदगी निंगथौ अमा यावी ख्वाइदगी फबा निंगथौ अमा मदुगी निंगथौ अदुगी ममिंग अदुना इस्कलबियुस हाइबा निंगथौ अमा यावी मदुना ख्वाइदगी न फयबा माना सेमेबा निंगथौ सिंग अदु हजरत इद्रिस अलैहि सलाम गी नियम नीति अमचुंग मागी कानन मागी वफम मागी ईमान मागी दिन माना संदोइ वफम सिंग अदि मिओइ सिंग अदु लोइनमक निंगथौचिन चेक्चन थमेबा बरान हजरत इद्रिस अलैहि सलातु वसलाम असी अल्लाह तबारक ताला ना महाक ओंदा नोंगमा इस्लाम असी संदोरा अबगी मतुंग हजरत इद्रिस अलैहि सलाम दा अल्लाह रब्बुल इज्जत नाइ की फरिश्ता थारे दो है इद्रिस अलैहि सलाम अल्लाह ताला ना ओंदा वफम माहिरी मदुदी करी ngasi दगिन ना ओंना दुनिया दा लई फौबा मतम खरा से मसिगे मनुंग से जितने भी दुनिया दा लेबा मी खुदिंग मक सिंग असिना तौरबा अफबने की खुदिंग मक सिंग से मसिगे सवा बजे ना ओंदा लोइनमक की लोइनमक फंगनगनी हैना अल्लाह तबारक ताला ना ओंदा हाइ है मतमदा हजरत इद्रिस अलैहि सलातु वसलाम ने यामना हराउरे हैना हाइबिरी फमजे तारबगे मतुंगदा हजरत इद्रिस अलैहि सलातु वसलाम के मनाक्ता फरिश्ता लाए हजरत जिब्राइल अलैहि सलाम लाए दुगा जिब्राइल नमिंदा ये अल्लाह के नबी ये इद्रिस ना की थवाई लौबगी हुकुम अल्लाह ने पिरकले अदुना अजराइल अदुना ना के नाक्ता लाक इबनी अमसुंग ना के जात याव तारगति ना के नाक्ता लागे हाइना मा हाइरि हाइना हाइबा मतमदा अल्लाह तबारक ताला नबी खुदिंगमक तो हुकुम पी करी हाइना मागी थवाई लौब मतमदा फरिश्ता खुदिंगमक न महांगोंदगी इजाजत लौरगा थवाई लौब हाइबिसि नबी खुदिंगमक की अल्लाह न मगोइदा मसिगी हुकुम मसि अमजुंग महांगोंदग सिगी थबुक अमजुंग कंट्रोल जी अल्लाह न पी नबी मतम मदुरा अल्लाह जिब्राइल अलैहि सलाम मदुदा हजरत इद्रिस अलैहि सलाम नबी दुन हाइगी करी हाइना अइगी थवाई लौब दुंगाइको अइगी आसमान दा
ꯄꯨꯕꯤꯌꯣ ꯑꯗꯨꯒ ꯑꯜꯂꯥꯍꯒꯤ ꯃꯅꯥꯛꯇ ꯑꯩ ꯍꯥꯟꯅ ꯑꯜꯂꯥꯍꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯍꯥꯏꯅ ꯍꯥꯏ ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯗ ꯍꯖꯔꯠ ꯏꯗ꯭ꯔꯤꯁ ꯑꯂꯩꯍꯤꯁꯁꯂꯥꯝ ꯑꯗꯨꯅ ꯐꯔꯤꯁꯇꯥ ꯑꯗꯨꯒꯤ ꯃꯁꯥꯗ ꯇꯣꯡꯉꯒ ꯑꯁꯃꯥꯟꯗ ꯆꯠꯂꯤ ꯑꯗꯨꯒ ꯑꯍꯥꯟꯕ ꯑꯁꯃꯥꯟ ꯌꯧꯏ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯑꯁꯃꯥꯟ ꯌꯧꯏ ꯑꯍꯨꯝꯁꯨꯕ ꯑꯁꯃꯥꯟ ꯌꯧꯏ ꯃꯔꯤꯁꯨꯕ ꯑꯁꯃꯥꯟꯗꯨ ꯌꯧꯔꯦ ꯌꯧꯕ ꯃꯇꯝ ꯑꯗꯨꯗ ꯑꯗꯨꯒꯨꯝꯂꯕ ꯐꯔꯤꯁꯇꯥ ꯍꯖꯔꯠ ꯑꯖꯔꯥꯏꯜ ꯑꯂꯩꯍꯤꯁꯁꯂꯥꯇꯨ ꯋꯁꯁꯂꯥꯝ ꯑꯗꯨꯒ ꯊꯦꯡꯅꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕꯅꯤ ꯀꯔꯤ ꯍꯥꯏꯅ ꯑꯩꯍꯥꯛ ꯑꯁꯤ ꯑꯜꯂꯥꯍꯅ ꯍꯨꯀꯨꯝ ꯄꯤꯔꯛꯑꯦ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯂꯧꯔꯣ ꯍꯥꯏꯅ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯂꯧꯔꯒꯦ ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨꯒꯨꯝꯂꯕ ꯑꯖꯔꯥꯏꯜ ꯑꯗꯨꯗ ꯍꯖꯔꯠ ꯏꯗ꯭ꯔꯤꯁ ꯑꯂꯩꯍꯤꯁꯁꯂꯥꯝꯅ ꯍꯥꯏꯈꯤ ꯉꯥꯏꯈꯣ ꯅꯪ ꯑꯩꯒꯤ ꯊꯋꯥꯏ ꯂꯧꯕ ꯌꯥꯈꯤꯔꯣꯏ ꯑꯩ ꯑꯜꯂꯥꯍꯒ ꯍꯥꯟꯅ ꯎꯅꯔꯒꯦ ꯑꯃꯁꯨꯡ ꯑꯜꯂꯥꯍꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯒꯦ ꯍꯥꯏꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯅꯦꯕ ꯍꯖꯔꯠꯏꯗ꯭ꯔꯤꯁ ꯑꯂꯩꯍꯤꯁꯁꯂꯥꯇꯨ ꯋꯁꯁꯂꯥꯝ ꯑꯗꯨꯅ ꯑꯜꯂꯥꯍ ꯔബ്ꯕꯨꯜ ꯏज्ꯖꯠꯀꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯑꯜꯂꯥꯍ ꯇꯥꯂꯥꯗ ꯍꯪꯒꯠꯆꯔꯛꯈꯤꯕꯅꯤ ꯑꯜꯂꯥꯍ ꯅꯍꯥꯛꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤ ꯈꯔ ꯈꯖꯤꯛꯇꯪ ꯁꯥꯡꯍꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯜꯂꯥꯍ ꯔब्ꯕꯨꯜ ꯏज्ꯖꯠꯅ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯁꯤꯅ ꯇꯥꯛꯄ ꯉꯝꯃꯤ ꯆꯥꯍꯦ ꯑꯣꯏꯅꯤꯡꯕ ꯃꯤ ꯑꯣꯏꯁꯅꯨ ꯏꯟꯁꯥꯟ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯖꯣꯕꯤ ꯑꯜꯂꯥꯍꯅ ꯇꯝꯈꯤꯕ ꯅꯨꯃꯤꯠ ꯑꯗꯣ ꯑꯗꯨꯗꯒꯤ ꯃꯤꯀꯨꯞ ꯑꯃ ꯍꯦꯟꯕ ꯌꯥꯔꯣꯏ ꯃꯤꯀꯨꯞ ꯑꯃ ꯋꯥꯠꯄ ꯌꯥꯔꯣꯏ ꯍꯥꯏꯕ ꯑꯗꯨ ꯑꯁꯤꯗꯒꯤ ꯈꯪꯕ ꯉꯝꯃꯤ ꯅꯕꯤ ꯑꯗꯨꯅꯁꯨ ꯑꯜꯂꯥꯍꯗ ꯑꯩ ꯃꯇꯝ ꯈꯔ ꯂꯩꯍꯟꯕꯤꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯒ ꯃꯐꯝ ꯑꯗꯨꯗ ꯑꯜꯂꯥꯍ ꯇꯥꯂꯥꯒꯤ ꯏꯖꯥꯖꯠ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯍꯥꯛꯀꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯍꯨꯝꯁꯨꯕ ꯑꯁꯃꯥꯟ ꯑꯗꯨꯗ ꯍꯖꯔꯠ ꯏꯗ꯭ꯔꯤꯁ ꯑꯂꯩꯍꯤꯁꯁꯂꯥꯝ ꯑꯁꯤꯒꯤ ꯃꯐꯝ ꯑꯗꯨꯗ ꯍꯖꯔꯠ ꯑꯖꯔꯥꯏꯜꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯂꯧꯈꯤꯕꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯣꯠ ꯑꯣꯏꯔꯒ ꯃꯐꯝꯗꯨꯃꯛꯇꯨꯗ ꯃꯥꯒꯤ ꯃꯣꯠ ꯑꯣꯏꯈꯤꯕꯅꯤ ꯍꯖꯔꯠ ꯏꯗ꯭ꯔꯤꯁ ꯑꯂꯩꯍꯤꯁꯁꯂꯥꯇꯨ ꯋꯁꯁꯂꯥꯝꯒꯤ ꯋꯥꯔꯤ ꯑꯁꯤꯅꯤ ꯍꯖꯔꯠ ꯏꯗ꯭ꯔꯤꯁ ꯑꯂꯩꯍꯤꯁꯁꯂꯥꯇꯨ ꯋꯁꯁꯂꯥꯝꯅ ꯗꯨꯅꯤꯌꯥꯗ ꯆꯍꯤ 335 ꯄꯨꯟꯁꯤꯔꯝꯃꯤ ꯍꯥꯏꯅ ꯂꯥꯏꯔꯤꯛꯇ ꯏꯕꯤꯔꯤ ꯑꯍꯦꯟꯕ ꯑꯃꯁꯨꯡ ꯑꯋꯥꯠꯄ ꯑꯜꯂꯥꯍ ꯈꯛꯇꯅ ꯈꯪꯉꯤ ꯆꯍꯤ 335 ꯄꯥꯁꯨꯕ ꯃꯇꯝꯗ ꯍꯖꯔꯠ ꯏꯗ꯭ꯔꯤꯁ ꯑꯂꯩꯍꯤꯁꯁꯂꯥꯝꯅ ꯑꯁꯃꯥꯟꯗ ꯀꯥꯔꯒ ꯑꯁꯃꯥꯟꯗꯒꯤ ꯑꯃꯨꯛ ꯍꯜꯂ ꯀꯨꯝꯃꯛꯈꯤꯗꯕꯅꯤ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯈꯤꯕ ꯅꯤꯡꯊꯧ ꯑꯗꯨꯒꯨꯝꯂꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯖꯔꯠ ꯏꯗ꯭ꯔꯤꯁ ꯑꯂꯩꯍꯤꯁꯁꯂꯥꯇꯨ ꯋꯁꯁꯂꯥꯝ ꯑꯁꯤꯕꯨ ꯆꯠꯈꯤꯕ ꯃꯇꯝꯗ ꯍꯜꯂꯛꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯉꯥꯏꯈꯤ ꯑꯗꯨꯕꯨ ꯑꯁꯃꯥꯟꯗ ꯆꯠꯈꯤꯕ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯃꯥ ꯍꯜꯂꯛꯈꯤꯗꯦ ꯃꯇꯝ ꯃꯗꯨꯒꯤ ꯅꯤꯡꯊꯧ ꯑꯐꯕ ꯅꯤꯡꯊꯧ ꯏꯁꯀꯜꯕ꯭ꯌꯨꯁ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯖꯔꯠ ꯏꯗ꯭ꯔꯤꯁ ꯑꯗꯨꯕꯨ ꯑꯁꯃꯥꯟꯗ ꯆꯠꯈꯤꯕ ꯃꯇꯝꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯈꯤꯗꯕ ꯑꯗꯨ ꯑꯁꯤꯒꯤ ꯑꯁꯃꯥꯟꯗ ꯍꯖꯔꯠ ꯏꯗ꯭ꯔꯤꯁ ꯃꯔꯤꯁꯨꯕ ꯑꯁꯃꯥꯟꯗ ꯂꯩꯈꯤ ꯍꯥꯏꯕꯁꯤ ꯑꯜꯂꯥꯍꯀꯤ ꯅꯕꯤꯒꯤ ꯍꯗꯤꯁꯇꯒꯤꯁꯨ ꯐꯪꯕ ꯉꯝꯃꯤ ꯑꯜꯂꯥꯍꯀꯤ ꯅꯕꯤꯅ ꯃꯦꯔꯥꯖ ꯆꯠꯄ ꯃꯇꯝꯗ ꯑꯍꯥꯟꯕ ꯑꯁꯃꯥꯟ ꯀꯥꯔꯦ ꯑꯅꯤꯁꯨꯕ ꯑꯁꯃꯥꯟ ꯀꯥꯔꯦ ꯑꯍꯨꯝꯁꯨꯕ ꯑꯃꯁꯨꯡ ꯃꯔꯤꯁꯨꯕ ꯑꯁꯃꯥꯟ ꯑꯗꯨ ꯀꯥꯕ ꯃꯇꯝꯗ ꯑꯜꯂꯥꯍꯀꯤ ꯅꯕꯤꯅ ꯍꯖꯔꯠ ꯏꯗ꯭ꯔꯤꯁ ꯑꯂꯩꯍꯤꯁꯁꯂꯥꯇꯨ ꯋꯁꯁꯂꯥꯝꯕꯨ ꯊꯦꯡꯅꯔꯒ ꯑꯜꯂꯥꯍꯀꯤ ꯅꯕꯤꯅ ꯁꯂꯥꯝ ꯇꯧꯔꯛꯈꯤꯕꯅꯦꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯑꯩꯈꯣꯏꯅꯁꯨ ꯈꯪꯕ ꯉꯝꯃꯤ ꯍꯧꯖꯤꯛꯀꯤ ꯏꯁꯀꯜꯕ꯭ꯌꯨꯁ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯁꯤꯅ ꯍꯖꯔꯠ ꯏꯗ꯭ꯔꯤꯁ ꯑꯁꯤꯅ ꯑꯁꯃꯥꯟꯗ ꯀꯥꯈ꯭ꯔꯒ ꯀꯨꯝꯃꯛꯈꯤꯗꯕ ꯑꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯍꯖꯔꯠ ꯏꯗ꯭ꯔꯤꯁ ꯑꯁꯤꯕꯨ ꯍꯜꯂꯛꯈꯤꯒꯅꯤ ꯍꯥꯏꯅ ꯃꯥꯅ ꯈꯜꯂꯒ ꯌꯥꯝꯅ ꯉꯥꯏꯈꯤ ꯖꯍꯥꯠꯇꯀꯤ ꯃꯇꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯕꯥꯕꯨꯜ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯍꯖꯔꯠ ꯏꯗ꯭ꯔꯤꯁ ꯑꯂꯩꯍꯤꯁꯁꯂꯥꯝꯒꯤ ꯑꯆꯧꯕ ꯃꯨꯖꯠꯁꯃꯥ ꯃꯗꯨꯗ ꯃꯥꯒꯤ ꯑꯣꯏꯅ ꯌꯥꯗꯒꯥꯔ ꯑꯣꯏꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯁꯦꯝꯃꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯨꯔꯇꯤ ꯑꯃ ꯑꯣꯏꯅ ꯁꯦꯝꯃꯦ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯊꯝꯃꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯄꯣꯠꯁꯤꯡ ꯑꯗꯨ ꯀꯨꯏꯅ ꯂꯩꯔꯕꯒꯤ ꯃꯇꯨꯡꯗ ꯍꯖꯔꯠ ꯅꯨꯍ ꯑꯂꯩꯍꯤꯁꯁꯂꯥꯝ ꯑꯜꯂꯥꯍꯅ ꯅꯕꯤ ꯑꯣꯏꯅ ꯊꯥꯔꯛꯑꯦ ꯃꯗꯨꯒꯤ ꯅꯨꯁꯤꯡ ꯑꯗꯨꯅ ꯆꯍꯤ 950 ꯑꯜꯂꯥꯍꯒꯤ ꯗꯤꯟꯒꯤ ꯗꯥꯋꯠ ꯇꯧꯕ ꯃꯇꯝꯗ ꯑꯜꯂꯥꯍꯅ ꯑꯀꯟꯕ ꯏꯁꯤꯡ ꯏꯆꯥꯎ ꯂꯥꯛꯑꯒ ꯑꯖꯥꯕ ꯊꯥꯔꯛꯄ ꯃꯇꯝꯗ ꯑꯗꯨꯒꯨꯝꯂꯕ ꯍꯖꯔꯠ ꯏꯗ꯭ꯔꯤꯁꯀꯤ ꯃꯨꯔꯇꯤ ꯑꯗꯨ ꯂꯣꯏꯅ ꯀꯥꯏꯇꯣꯛꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯗꯨꯒꯤ ꯂꯦꯝꯍꯧꯕ ꯈꯔꯁꯤꯡ ꯑꯗꯨ ꯈꯣꯝꯖꯤꯟꯕ ꯃꯇꯝꯗ ꯃꯇꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯈꯜꯂꯤ ꯀꯔꯤ ꯍꯥꯏꯅ ꯍꯖꯔꯠ ꯏꯗ꯭ꯔꯤꯁ ꯅꯤ ꯍꯥꯏꯅ ꯈꯟꯕ ꯄꯣꯠꯇꯨ ꯏꯗ꯭ꯔꯤꯁ ꯅꯠꯇꯕꯤꯗ ꯏꯁꯀꯜꯕ꯭ꯌꯨꯁꯅꯤꯀꯣ ꯍꯥꯏꯅ ꯈꯟꯅꯔꯒ ꯂꯥꯠꯈꯤꯕꯅꯤ ꯂꯦꯀꯤꯟ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯏꯁꯀꯜꯕ꯭ꯌꯨꯁ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨꯅꯤ ꯍꯥꯏꯅ ꯃꯗꯨꯒꯤ ꯃꯨꯔꯇꯤ ꯑꯗꯨ ꯋꯥꯔꯤꯗ ꯇꯥꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯑꯁꯦꯡꯕ ꯅꯠꯇꯦ ꯇꯨꯡꯗ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯅꯈꯤꯕꯒꯤ ꯋꯥꯅꯤ ꯏꯁꯀꯜꯕ꯭ꯌꯨꯁ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯅꯤꯡꯊꯧꯅꯤ ꯃꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯏꯗ꯭ꯔꯤꯁꯀꯤ ꯅꯤꯡꯁꯤꯡ ꯈꯨꯗꯣꯜ ꯑꯣꯏꯅ ꯊꯝꯈꯤꯕꯅꯦꯕ ꯑꯁꯤꯅꯤ ꯍꯖꯔꯠ ꯏꯗ꯭ꯔꯤꯁ ꯑꯂꯩꯍꯤꯁꯁꯂꯥꯇꯨ ꯋꯁꯁꯂꯥꯝꯅ ꯑꯁꯃꯥꯟꯗ ꯑꯜꯂꯥꯍꯅ ꯂꯧꯈꯠꯈꯤꯕ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯑꯁꯃꯥꯟꯗ ꯀꯔꯝꯅ ꯃꯧꯠ ꯑꯣꯏꯈꯤꯕꯅꯣ ꯍꯥꯏꯕ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯍꯖꯔꯠ ꯏꯗ꯭ꯔꯤꯁ ꯑꯂꯩꯍꯤꯁꯁꯂꯥꯝꯕꯨ ꯑꯆꯨꯝꯕ ꯑꯃꯁꯨꯡ ꯃꯇꯝꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯆꯨꯝꯕ ꯅꯕꯤ ꯑꯣꯏꯅ ꯊꯦꯝꯈꯤꯕꯅꯤ ꯑꯗꯨꯅ ꯏꯟꯁꯥꯜꯂꯥ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯒ ꯃꯊꯪ ꯅꯦꯛꯁ ꯑꯄꯥꯝꯕ ꯋꯥꯔꯤ ꯑꯗꯨ ꯑꯩꯈꯣꯏ ꯍꯥꯏꯕꯤꯔꯛꯎ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩ ꯁꯣꯏꯗꯅ ꯕꯌꯥꯟ ꯇꯧꯖꯔꯛꯀꯦ ꯑꯜꯂꯥꯍꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯜ ꯇꯧꯕ ꯄꯥꯡꯒꯟ ꯄꯤꯅꯕ ꯑꯣꯏꯁꯅꯨ